mayamna yam toina hangba sunscreen si matau karamna amuk mathakta taisangani haibadu ai ngasigi video sida uchage ai hojik yumdagi thokringai da sunscreen taizare adubu huren mapan thoaba matungda sunscreen se amuk taiba matamda kamaina taigani haibadu punna yengminasi aduga mayamna su yam toina thengnaba mapanda thogaba kanda kamaina sunscreen taigani haibadu utnabagi damakta video asi mi yamna tinba mafamda namjabani aduna makholsi hanagumna mayek yamna sengbadi oiraroi adubu ai yari makai mayek sengnabagi damakta di hona jage mayamna su gyan tawini khanjai please remain safe. Nungaibo mayam aina matam pumada mayam da panjai haidi sunscreen se aikoina reapply tawbiyo haidi amuka hanna taisan biyona mi sing se na matam da sunscreen se taina de aduga aikoi skin gi anamba problems sim haidi mahing lakpo bu oiro adagidi uring thungbagi dag oiro khuijalakpi gi oiro anambana aikoi skin problems sing se nungsa mangandagi oi nga thoktabadagi haitare aduna sunscreen se aduki matik maru oi haina aina mayam da panjai aduga sunscreen se amukang taiba khakta natana aikoina amuka hanna reapply tawbiyo haidi tangai phadana pung ani layer matung sunscreen se amuk hanna mai da taisan biyona aina yam toina panjai ado si se haiba matam da mi anambana hange sunscreen se amuk hanna tayo haise mai amuk ta thoga taigadra natraga mathakta taisan gadra mathakta taisan lagana kamaina taisan gani makeup tairagadi kamaina tawba adagidi mai je humang sauragadi kamaina tawba smaina question mayam ma hange ingonda aduna ngasigi videos da mayam yam toina hangba question sing je ai mathang khumjage aduga sunscreen se kamaina amuk hanna mai da taisan gani haibudu ai makhal mari thongna uchage hauzik ai mayam da uchakre haidi yumdagi thoklamdai da skin care tawraga sunscreen tairaga adagi mathakta makeup tawraga ai thoksare adu yumdagi thoklakpase hauzik chawrakna pung ani muthi maya phajale ngasai aina sunscreen se phana phajana taigiba targa su mapan tholakpa matangda ai ekhoigi humang saurakpa marek tholakpa adagi ufun wai phun napsalakpa adagi phina nanthokkiba khotkiba tawdagi ekhoina ngasai taigriba sunscreen do chapjana mai da leiteba koktharaeba aduna kokthara adi kai doge haiba kanda nuksa mangal da khoine amuk skin je expose tawba matamda ngasai ekhoigi sunscreen duna nuksa mangal da ngak thokpa ngamdeba haidi ngak thokpagi chang du handareba aduna ni ekhoina sunscreen se tangai phadana pungani layer matungda amuk hana reapply tawbiyo haise ahanbada ekhoina sunscreen se kamaina reapply tawni haiba kanda lairiba mafam duda ekhoigi khutsa hambagi khudong chaba layergadi ekhoigi khutsa je phajana hamdokpiyo aduga kaigumba khutsa hambagi khudong chaba leitaba targadi ekhoina alcohol spray haidi hand sanitizer ama sizna biba yai natraga ekhoina tissue wipes haidi ekhoigi khutsa molakpa matamda ekhoigi taithokna bako smaina ama sizna biba wet wipes ekhoigi sizna matamda yam hena khudong sai haitare athokai gidi aduna wet wipes ama sizna biba yai karigumba khud hambagi khudong chaba leitaba targadi aduna khutse smaina fajana taithokpiro kaigino da ekhoigi sunscreen je khudna taidori banina ekhoigi khutsa je fajana hamdokpiba natraga wet wipes na taithokpa aduki matik darkar le karigumba wet wipes yaudaba targadi hojikti covid ki matamnina ekhoigi hand sanitizer je mi khudimang na puraga chanare aduna ekhoina hand sanitizer natraga alcohol spray ama paibiu aduga sina dum khutsidais da ekhoina kapthokpiba yare sise yam maroi ekhoina sunscreen je khudna direct taigada targadi khud se aduki matik ekhoina sengdokpa darkar le kaigino da khud se mot pa targadi ekhoigi mahik matai khud ta yauriba sing adu mai da amuk taisalaneba aduna adu tawdana bagi damakta ekhoina khud sa si dok chaba leiragadi fajana hamdokpiyu leitragana tissue wipes na natraga ekhoigi alcohol spray na hojik ekhoigi sunscreen se taibagi khud se yare kaigumba alcohol spray sizna biba targadi ekhoi khud se ha kanghan biyu natraga ekhoigi ekhoina alcohol spray sizna batargadi natraga hand sanitizer sizna batargadi ekhoigi alcohol gi saruksina direct mai da taisan batargadi ekhoigi mai da ekhoigi taiga dawriba sunscreen adu daida mana khara ayet pa pirakani aduna ekhoigi skin da yam hena dry oirakpa natraga irritation tholakpa nganglakpa allergy oirakpa yai aduna direct alcohol spray ka patargadi ekhoina khud se wet wipes natraga su wet wipes leitragadi ko smaina dry tissue mana taithokpiyoba aduga hojik sunscreen je tairase isagi skin da nungaiba sunscreen ama khanbiro aigi oinadi si ani se dum sizna bayai
Sina tragazo isagi skin type ko chana ba khalaga sunscreen season biro ama hekta pu biro nungai ba do ngasi gi di ICC oina season jarga Anessa se sina La Roche Posay gi sunscreen ni CJ French ki brand amani sina Japanese brand ni ngasai gi aikoi gi mai si upun wai pun napsalak pa adagi di thaure karak pa adagi humang tholak pa mayam tawi aduna aikoi gi maina dry tissue ma lobiro adu duga mai dus maina napthok piro mayam toina hangba sunscreen je taigraga di aikoina mai se amuk ta thoga sunscreen taibagi mathau ta bra na hai mai amuk ta thokpagi mathau ta de tissue papers main lobiraga mai das main lobthokpio ai you know da ngasai upun wai pun mayam napkiba mari tholopu singa lobthoga sunscreen da taida bataraga di aikoina mathak ta amuk taisalaga di ngasai gi upun wai pun do amuk aikoi gi haidi sunscreen duna mathak ta amuk cover tausalane ba aduna aikoina mai da pakiba ufun wat kun sing se lawthok pa darkar lei mai ta thopi ganu mai ta tho adi nga sai ta tau ki pai koina skin care gi step mayam do muloi mak lawtho ne ba ai gi di back ta puwa matam da di sigi Anessa gi macha se oi ni pura ga se kai no da khudong chai da na ko chau ba pu se aduna sigi macha se leire aduna smaina sunscreen isana tai ga da sunscreen do lobi ro khut se hama bani na ko khuta happy ro ai yam hap tre kai no da sunscreen atai tai su mayam tai ga da baina nupa nupi khai da na sunscreen je mi pung khudi mang na tai ga da bani adu duga koina skin care products hana apa ba season ba tar ga su night cream tai gera retinol tai gera vitamin C tai gera tai ning ba tai su no ai koina sunscreen se phajana tai bi da ba tar ga di kem ta darka lai ke tawi ba skin care me am do lau tho kho tai skin care products in the sunscreen tai lo da boy ga di pasha ting na bane ba na tra sina ani rak su ba layer ni aina tai se Smain tau dana aikoina sunscreen je mai gi area pumbada loine ba yauna ba tashan biro ai gi mai sida makeup khara yawi adu gi da magai ni smain tai jada bani kai ma makeup yaw da ba tar ga de ai punna mai da dum tawra kan da smain tai san dai stage da ahan bal sunscreen kamaina tai gani khutna direct tai gani haibudu loire anta ki sina aikoi gi khut sa hamba gi khudong sa ba je sunglai lai traba tai thok ba bu oiro adagi di alcohol spray sanitizer shung ba gi khudong sa ba amta lai traba si adu ki matam do dai da aikoina hai riba sunscreen se season ba yai sigi sunscreen stick sigi sunscreen stick se aina mamangi video da su uchagrabane hojikti formula ano no bala sunscreen se tai bada yam nungai hale hai tare sumaina aikoi gi stick ta lai ko sumaina tauba dagi sumaina chamane ko sunscreen stick nga tane si singsina aikoi gi khut sa hamdok pagi khudong cha ba lai traga di season ba yai nupa nupi khai dana aikoina sunscreen tai dring ai kan da tai thok pa yar ga di tai thok piu aduga tai thok pagi khudong cha ba lai traga di adum direct sumaina tai we yar tai ba yam nungai ba makhal gi form ni hai tare sunscreen da hai ga di si se ina khan bada si sunscreen stick se pa moi da ba mi ta lai roi ko nupa nupi kai ka loina bang na tai ba yai aduga sigi sunscreen je nupa sing na diam hena nungai gani pam gani na khale kai no da dum moi pocket ta hapaga puraga chatpa ya adigi moi sports ana ba hojiti nupa nupi khai dina sports pajana loina bak sana re aduna sports ana ba matam da outdoor activity to ba matam da si se am khudong cha ba sunscreen makhalam ne hai tare aduna smile to dana koi gi mai gi mafam khuding da smile tai ba yai mathangi sunscreen dina mo nupi sing na yam toina thengna ba problem hai tare kai gi no da koi na makeup to kan da deba karma cha thokpa na traga mapanda koi ba chatpo matam da koi gi makeup kum batawi ka on makeup to baina koi na ina ngasai hai gi ba sunscreen do tai ba matam do khudong cha de ba hai gi ahan ba gi koi gi khutna direct tai bu do khudong cha de kai gi no da makeup tai bani na adigi ani su ba gi koi gi sun stick to smaina mai na ning de kai gi no da koi gi makeup to lai baina makeup to chai thokhaning de ba aduna cushion foundation ai si mamangi video da su panjaki bani cushion foundation je akoina glow pambra na traga matte finish pambra hai skin da khara marek hau ya hon ba pamagadi adugi makhal khanbiro na traga matte finish hai dry oi ba pamagadi dry hai na skin type ki matung ina cushion foundation do khanbiro aduga ngasi di ai season jarge aduna aikoi gi tawgriba makeup to gi mathak tu dai da akoina smaina product se khara smaina lobiraga ko kai gi no da cushion foundation sida yawi se foundation gi product su yawi aduga plus sunscreen su yawi ba aduna sunscreen yawa cushion foundation lobi ga da ba any foundation na te ko chari ba ani maksi akoi sunscreen yawi aduna yam jaba da SPF 50 plus kuma season abiu aduga akoi gi sunscreen se makeup ki mathak ta reapply to ba da ba smaina lobi rani aduga mathak ta dum smaina si oiba targadi aikoi gi makeup koktarak ba du zo aikoi na amuka hanna taisan bire aduduga yam maru hoina aikoi gi sunscreen du zo amuka hanna reapply tawre khaseng ngai ta bahar gadi aikoi na nupi gi di blush kuma thai dena ko sta blush kuma dai contouring kuma tawra gadi kokpa gi chance le adu kokla gadi amuk ai di blush ju khajitang amuk mathak ta nanjan biba dagi di contouring ju khitang sembi ba mathau tai na traga tai ba matam da khara section na tai bi ba ma darkar le ba
sisima ningsing biyo aduna nupi sing na adu makeup tawba matamda sigi cushion foundation se adu matam pumbada isagi skin type na traga tawriba makeup tu gi theme du ga chanaba cushion foundation ama puraga soidem gi chatpiu makeup tawrena sunscreen amtang tai gi baduna yaba nate kaigino da hojikan na haidi nupi sing je dum deba karma ayuki matam da chatpa matam da su makeup adum loina ba tawnai na traga nunti gi thabak cha thokpa office chatpa matam da su tawnai aduna cushion foundation sidi adum soidana maki pubada darkar le na khanjai aigi motadi aroi bagi sunscreen sidi mi khara madi taba siznaba na traga thengnaba yarmani adubu mi anambana di pakna siznaram giroi na aina khanjai skin aqua gi tone up si spray ne ba sunscreen spray hai tare akoina body da haidi akoina body spray gumba smaina kapi dana ko adu maina sing sunscreen je spray oina lakbagi wane ba aduna sigi sunscreen je yamna convenient oi ba haidi siznaba de yamna khudong chaba nupa nupi haidana loin bak siznaba khudong chaba khutsa hambagi khudong chaba laitaba adagidi mafam ama hekta da chatpa matam da akoina mai mita hojik ain haijagibado haidi sport sanaba bu oiro natraga mapan chathokpa bu oiro khutsa hambagi khudong chada bu oiro natraga makeup tawsanbagi mai da mukhana sunscreen do taisan bada ain hoje have the blush do akoina cushion foundation duna taiba taragadi blush to amuk khatang lengbagi tanja adumaina leidana ko adu mamam do kya to tawning da taragadi khwaidagi khudong chaba haragadi smile sunscreen spray se adukki mati khudong chai aduna oina smile khara nikpirani makal makal da lakpani ko hojikan de adu duga si SPF 15 ni yarise aduna akoina inging lawi nungai amuka kapning mai zaida si sunscreen smaina spray da lakpa sing ji kana ba sayam laikre han bada aikoina mai zaida khud hamaroi adagidi kapning mafam da kapa yare mai se adagidi aikoigi makeup layer su makeup mathang ta dum tawsan ba yare ko adu duga mai da khatana tana aikoigi hachang du smaina spray oina dum kapa da yam khudong chai hai tare khudong cha da ba hairgadi magi drawback hairgadi ko aikoigi sunscreen de khudna smaina taiba natraga stick na taiba natraga cushion foundation na taiba matam da de aikoina yawning ba mafam da smaina mafam chan chana loing ba yawba ngami aduga sunscreen je loina ba yawe na khange ba ado spray ji di aikoina mitna udabani na adi karai jagada sunscreen je thungni thungde haibdo khangba wale ba aduna sigi drawback ama le aduna taiba matam da mai just maina anirag ahumlak spray je chatpata spray oina kapa targadi kharayam na spray se mai da kapa darkar le haibdu ngasigi video se da sunscreen se kamaina karamba makhal gi sunscreen sing se aikoina matau karamna mai da taigani haibdo ina utchakre adubu yamna maru oibe hadi points ahum khakte aikoina ningsang ba darkar le madudi kaino haiba kanda aikoina sunscreen taire na aikoigi mai je nusa mangal dagi 100% protection tawbana te ngakthokpa nate ba loina ba khara makhai ngakthoi haibo ani loina bakti ngakthokpa ngamba nate aduna aikoina sunscreen taire na hekta haidi nusa da mai expose tawbigano yai makhai aikoina sunglass upiyo protection gi adagi satin tupi ba adagi di aikoigi scarf yet pi ba adagi di pi ron setpa matam da su nusa mangal dagi khara ngakthokpa set pi ba singuma sing se yamna darkar le aikoina aduga ani subada aikoina sunscreen je mi pung khuding mang na taigadabane nupa khatang taigadabane nupi khatang taigadabane haiblite ahan angang nupi nupa khaidana loina bang na sunscreen se taibiu aduga sunscreen je taiba matamda aikoina amuk khatang tairaga yade amuka hanna reapply tawba haidi ngai hak leira matungda tangai phadana pung ani gi matungda aikoina sunscreen je amuka hanna taisan ba darkar lei kaigno da humang saurokpa adagi di marek tholakpa adagi uphun wai phun singba mayam sina aikoigi sunscreen je kokha bagi chang wange ba aduna sunscreen je amuka hanna reapply tawba si darkar lei si simaning sing biu aduga ahum subada sunscreen je isagi skin type ko chana ba aduga taibada nungai bado adu khalaga sizna biu kaigino da sunscreen je taibada nungai taba targadi hurena muk reapply tawni khanbada nungai tabado adu do oeba aduna sunscreen do isagi mai da taiba matam da nungai ba phawrgadi hurena muk reapply tawning ba phawgani aduna isagi apamba aduga isagi taiba da nungai ba quality leiba sunscreen khalaga taibiu aduga hojikti Korean Japanese sunscreen se aduki matik advance oye mogi sunscreen sing aduga taiba matam da su mogi formula se yam nungai ba ko aduna sunscreen market ta mayam ma thobani isagi skin type ko chana ba khalaga sizna biu aduga kari gumba karamba skin type ta karamba sunscreen sizna gani haiba anova video ai mamang da budi video ma senjakre aduga anova version haidi karamba skin type ta karamba sunscreen sizna gani haiba khangning ba targadi makha da comments to biramo ai soider maki video semjarake aduga aigi oina di sunscreen de taiba matamda reapply tawdringai kanda ahan bada smaina taithoba matungda hydrating spray gumba sina hana dum smaina kape ba kaigino hydrating spray se kapa matungda sunscreen taiba kanda skin de nungai ba ko inging lawe duga skin de su sunscreen de chupsale ba do aigi oina di hydrating spray ama natraga smaina
ana ma kapaga dum taijai presina mai da kapaba matungda sunscreen ngaktang hadi mai se kanghala matungda sunscreen taibi ba yai ado mi khuding mangte hydrating mist sidi pude dana ko adugi da makta ina si se option oina thamjabani adubu kaigumba hydrating mist kumba masmaina पुवगी खुदोंग साब तारगदी स्माइना मिस अमा कापिरो अदुगा ngahaktang skin do da स्माइना चुपसल hala matungda ngasai sunscreen mayam do haidi khunna butai gera stick butai gera na dai cushion foundation butai gera loin tawbe ai si makeup ki mathak ta su tai be ai ko adu hena makeup tor ba matungda hydrating mist kapagadi skin je hena jo haidi chupsan bane ba dugan dry oi bu sukha bane ba duna si je aigi tips ne haitare aigi secret tips haitare matang sida mayam yam toina hangba question haidi sunscreen kamaina taigani adagidi matau karamna reapply tawgani haibana chingba ina loina ba khumjakre matangi video da karam makhalgi video yengningi haibadu makhada comment soi da monkey tawbiramu video se kharabudi haidi makhon sengam da bayai na traga ta da bayai kagino da public area da mi mayam tin ba mafam da lakpani na aduna thank you so much for watching matangi video da mu thengnarsi bye bye